Forest area da lam khopchilakpa mai thajilakpa singasi aikhoi amata oina thingminasi reserve forest protected forest haibasi miyamgi property oibana aikhoi punna kanminasi mahausa gi phajaba sing yokhatminaduna phajaba ching afaba nungshit phanghanduna lakadoriba generation singdasu afaba ecology leiba state ama oihallamlasi haina Central Forest Division gi DFO su oiriba conservator of forest RK Amarjitna miyamda appeal tawrakli Wafam asi malimgi mafam ataidasu pangthoknabagum Central Forest Division sinduna Mantri Pukrida leiba Division asigi mini conference hall da ngasi pangthokkiba International Day of Forest 2023 gi thauramda saruk yaraduna fongdokkibani mahakna makha tana hai malimgi oina ngasi asi forest gi maru oiba amasung forest ka miyoiba ani gi marakta lainariba mari gi maru oiba du miyamda awareness piduna khangminaba numit aduni adubu Manipur ki forest ki lam ayambana poppy plantation tawbadagi amadi lanmai thadokpadagi loinamak kokle masina maram oiraga nong churakpa matamdana isingi chawthokpa nong chudaba matamdana ikang thokpa kaya marum mayok narakli haiki International Day on Forest 21st March se sei kudingi International Day on Forest na hai ayamba masigi numitida koigi prathivi pumba koi globsida forest ki matangda forest ki maru oiba forest na piba kanaba forest na miyoibuga forest ka mari lena bai matang sida awareness pidana mayam se forest ki maru oiba se khangmin na bagi numit aduni masigi numit sigi khudong cha si lobjaraga ayamna koi gi mayam da hajening base koi gi manipur gi forest si ayamba koi watershed area catchment area chingmai se am roi ko ya poppy plantation to budagi Zoom to udana soidana mai hena sakhoki badagi masidi yam jiloi ko namra oidana koigi nong churpu matamda ising chaw thokpa adagi nong chudana leirpu matamdana ikam thoka ising sana ising bokpa leito matam oibagi matang sida koigi pajamaya punna changminaraga koi mayam punna koigi reserve forest protected forest si koina koi public property oibanina masi amji kanminarakanda akoigi social riba forest ki area pakna na kokthokpa poppy plantation tawagi jum tawagi adagi akoigi reserve forest ta encroachment tawchilakpa mai thajalakpa asina chimbase akoi myam pullakanda thingakanda koi manipur se thainagi mahusagi fibam duda amuk hanjana afaba ising phangba adagi afaba nungshit phangba aduga koigi lakadoriba generation singsida afaba koigi ecology laiba state ama ohilamasi haibadu ai asigi doncha basilawa thanja Forest and Health haiba thimda pangthokiba thauram aduda umangi maru oiba amasung umanga miyoiba jatiga anigi marakta lainariba marigi matangda amadi Central Forest Division gi makhada tongan ba range office singda lairiba register tawraba case singi matangda su khananainaki ngasigi thauram aduda Central Forest Division gi makhada leiba range office sing amadi bid office singi staff sing su saruk yaki 74.340 forest cover level manipuri sini kena sih, pergi biennial change of forest cover sih, China pergi 1987 lagi yang berapa, Forest Survey of India na kena pergi sih, Forest Survey of India na survey apa sih, saya ini tinggi, State of Forest Report na saya ini tinggi sih ni, masih hamba 1987 lagi berapa, saya ini institution lain sih, saya sudah anda bisa, saya jangan kalau ni, ini saya kalau Manipur sih. When they continuously 2001 size they another. And again, we must have an event where I said, she is very summer, it will 7 and 9. So I exercised that under 2021, we did the Sidena Sivo Handabze, Sina 499 square kilometer Handabze. Aduga under namu 259 si isi ki handa isi ki kenogum bani haita tangkai mu haita le ko si si koi kanjo nom changi kai noi ta di koi forest ki kenoji ji forest department na koi ne yeng chandaga forest si lai bani na manipur forest si si phasana koi swai kat kamai na handari no kamai
कमायना हंदरइनो है फॉरेस्ट की कोई की फॉरेस्ट डिपार्टमेंट लेबा स्टाफ ऑफिसर के मैम से कोई खंबो मसम है